Feedback channel na tabi ni bisingbo ikai kumna jabagalo na ngasi December ke tang kun Nepal ing kumja lising ani kun mathoi lebak poponumit ki komjin ba pau lobirasi Canada के प्राइम मिनिस्टर जस्टिन ट्रूडो ना नोंगचुप के लेबाक सिंगदा चेक्सिन न लाइन लबा खंगन करे नोंगचुप के लेबाक सिंगबो चाइना के अरोन बलालोंग कयाना लेबाक सिंगी मरकता यंगथिनबगी मरु हुंडुना लाकलेबनी हाइना सु पेंदबा फोंगदोखरे Western countries singda China na makhal kaya gi sirol tawduna matam chupada tangdu leita handaba kaya bu palladuna pendaba wafam asi phongdokhibani chairak aseda America na China gi company kaya bu athing batham khrabani Global TV gi interview amada wafam sing asi Canada ge Prime Minister Justin Trudeau na thamkibani Kha Africa gi Nobel Peace Mana Fangraba Desmond Tutu Taibang Pan Thadokre Mahagna Laikhidabada South Africa gi President Cyril Ramaphosa amasung America gi Hana gi President Barack Obama amasung Tibet ki Dharma Guru Dalai Lama na chingbami singna nungai taba phongdokre Bharat ki Prime Minister Narendra Modi amasung Rahul Gandhi na su social media da Shraddhanjali katkre Laikhidraba matamda masagi tahi marfutra sukre Chandigarh Municipal Corporation gi election da Aam Aadmi Party na sittara mari phangduna khwaidagi mangjin thakre BJP Party na sittara amasung Congress Party na sit manga Shiramani Akali Dol na supnagi sit amakak phangkre Aam Aadmi Party ki senior leader Raghav Chadhan hai ki madudi Kejriwal gi afabale ngak chalaibagi masak singduna mai pakpa asi puraklibani Arvind Kejriwal na hai ki Chandigarh gi Municipal Corporation gi result asi trailer ni aduga lakadariba Punjab ki mikhal asina full movie ni haina su mahaki haraubagi warol na thamki Manipur rajya gi chahi nifunipan suraba mioi amagi masada Omicron positive oiba ihan hanba thengnare mioi adu Tanzania dagi lakhibani hairi Anauba chahigi ahan banumitagi micham singi phurit khaw chapkadawri lakadawri ba ahong basingi manungda gas cylinder gi mamal hengat kadawri ATM dagi sel lothokpagi niyam dasu ahong ba lakadawri debit card amasung credit card Sijinabadasu ahongba laigadawri postal service ka mari lainaba service singdasu ahongba lakadawri sel jama tawba natraga lauthokpadasu anauba chatnarol ama thamgadawri khongup amasung phirwal gi mamalsu hengat kadawri ATM dagi isagi sel lauthokpada transaction khudingi lupa kunmathoi piba mathau tagadawri Lambi lamjauda chatpada anauba niyam sing cheksin na indragadi chairak sel taingai fadana piba darkar oigadawri cheksin biu chahi 19 sudriba angang sina gari thauragadi lupa lising kunmanga chairak sel piba mathau tagani seat belt pundana insurance yaudaba gari thauragadi lupa lising ama chairak sel pigadabani pollution certificate yaudaba gari thaubada lupa lising manga piba mathau tagani helmet yaudana bike thauragadi lupa lising ama fine oina thiba mathau tagani nisa sijinaduna gari thauragadi lising tara fine piba tagani Gari thauringaida mobile sizinaragadi lupa lising manga piba mathau tagani cheksin biu lambi lamjauda chatpagi anauba niyam singa se khangjin biu Assam lengakna chatna kanglon thugai bising lemna thadokloi ambulance lakpada lambi thadragadi lupa lising tara fine piba mathau tagani transport department na yamna kanna niyam thugai bising cheksin naba senari Kasar lengaki inspector of school na tongan ba department singda kharanigi oina thabak Oi suhaliba oja singbu masa masagi school da yamni yangna kokotna ba school gi oja makok singi mathak to order ama thokre rims ta attendance pi bagi mathau ta ba leirakpana ama hekna thabak ase sikha bibak na pangthok ka daba oibana covid nrc amasung adhar na chingbagi duty da laikiba oja singbu yangna kokotlu haina order asina hairi ningsing bayai rims ta oja amasung satra singi attendance pi bagi matang da Guwahati High Court na rai ama pirakhiba laikhrabani lanai aron athup ngakpa ngamdabana oja singna maranai gi mobile da app ase download tawbagi darkar oide attendance ki damak school authority na tongan ba android handset sijinaduna attendance loba yagani haibagi wafam thamlakhibadi laikhrabani
कानपुर की धन कुबेर पीयूष जैन की युमदगी लुपा कुटी चनीगा यांखई तरेट सेंगंग ओइना फंगले कुटी तरुक की चंदन थाव फंगले सना किलोग्राम कुलहुमदोय लुपा किलोग्राम चनी यांखई फंगले लोका तरा निपान की चाबी चौंगा फंगले इचम चंबा मिडिल क्लास की मियोय अमगुमना अमनबा गाड़ी थौदुना इनकम टैक्स डिपार्टमेंट उच्चाइदुना लैरकपा धन कुबेर इनकम टैक्स डिपार्टमेंट ना फगतख्रे नुमित 13 की जुडिशियल रिमांड पीयूष जैन बु जिनखुम लौनबा थमख्रे लन थुम सिंह असे कदाइदगी लाकपनो हाइब पाउकुम पीबा ngamdragadi उत्तर प्रदेश की ललोनबा पीयूष जैन मतम कुइना फादोक्ता लैगदोरी सेकेंडरी एजुकेशन बोर्ड ऑफ आसाम की लोइसंगदा ngarang टेट परीक्षार्थी सिंगना घेराव तौख्रे क्वेश्चन पेपर लीक होइकिबा अमसुंग अचुंबा पाउकुमदा नंबर पिबिरमदबा अमा हेकना अरानबा पाउकुमदा नंबर पिसिलंबगी मथोंग मरम चादबा थौंग असिबु पेंदबा फोंदोक्लदुना प्रतिवादी सिंगना टेट परीक्षा अमुक हन्ना पांगथोकनबा अकनबा खोंजंग चंगसिनख्रे Fitting. Lilong Horaibi Dalaiba Kori Mayum Ahmad Ali ki machanupi Kori Mayum Nargis pu tamthi na hatok laga hundok piramba mihat pu yaning da phongdok laga loinana Nargis mihat ta chena ba mioi sing phagat piu haiduna ngarang numidang Lilong da candle light rally ama chat khre Lakhipur sub division gi Joypur Sibasthan gi koi bata leiba khunja singna chiri turel dagi nung kokhat padagi Naikhaiduna aruba thakna chanaba ising phangdabaki awaba mayoknari basigi koknaba upai amatta laiga nga tobidri asumna khunja singna ngarang nung kothokpa lakpa gari singbu thingjinduna akanba muknaba ama thokpa yana laiki khunja singna thakna chanaba ising phangdabagi awaba mayoknari ngaida mahaldar singna leptana nung kokhat pasigi mayokta hena akanba khongjang changsilaba yai hairi Oh, गाड़ी भांगी से गाड़ी भांगी से गाड़ी लो
पाथर मारसे रे सानाबुंगी पाव तमिलनाडु की कोबीपत्तीदा चथरिबा 13 सुबा हॉकी इंडिया जूनियर मेंस नेशनल चैंपियनशिप 2021 दा उत्तर प्रदेश की हॉकी टीमना माइथीबा मसक खंगदना चंगसिलखिबा खोंगचट अदु मखा अमुक समथदुना कंपटीशन अदुगी फाइनल दा हॉकी टीम चंडीगढ़ बु गोल अहुम अमदा माइथीबा पीदुना चैंपियनशिप टाइटल लौखरे। राजस्थान की जयपुर लेबा सवाई मान सिंह स्टेडियम दा सानखिबा बीजे हजारी ट्रॉफी 2021 की फाइनल मैच ता शुभम अरोरा ना बॉल 153 दा रन 153 नॉट आउट ओइखिबदगी हैसिंगलबा टीम तमिलनाडु बु माइथीबा पीदुना मखोगी इहान हानबा बीजे हजारी ट्रॉफी की टाइटल लौखरे पाउ लोइजरे।